mayam ngasi mu channel sina Hollywood web series Viking Valhalla gi episode 12 adu pudun lakchare mamangi episode sing du yengbidaba yawragadi soidana yengbiu wari si mapung phana bap tana bagidama haijabani aikoina mamangi episode gi khangkhre England gi London lomdana Rani Imana Godwin ga nungsinari bi Alphyun da wahang pahang tawbada aseng basi phajana khangba ngamdabadagi chamamnana laikhrabani Herald ga Liv kana laiba Russia gi Novgorod city romdana Herald gi plan dagi Constantinople hariba city duda chatnabagidamak thokrabani masida Constantinople hariba city duda chatti chatninglaga Pesanic hariba kangu du kibadagi chatpa ngamdana lairamba miyoi khara Herald ga loina duna chatkrabani Fredis na lairiba Jomsburg hariba jaga dudana Fredis na chawrba lammo ama hatoktuna Refna abu kanduna porakrabani duga angang si mayumda thamamlaga city romda mo halakpada numit takhibadagi jaga amada makhoigi isor singi laifam amasu thengnaduna Fredis na Maira ma paiduna isorgi murti singsi yengjaduna episode adu loisankibani madugi makha episode 12 asigi ahanba sin asida Herald hoigi sindagi haure hojik masida makhoiji jaga amada pothaduna Liv na Miriam na pirakhiba location amadi maiga yengnaba khulai si lei duna yengri mahana hojik maiga yenglebisi maru oina Miriam na mahaki lai khoramnabagidama maiga yengbiribani Liv na maiga si khanglaba matung Miriam gi phi ma thabiduna masigi maiga si nangna pamliba awang nongpok maiga iduni somdo olaga nangi laidu khoiramo haiduna phi si thabiri Miriam su Liv na thabiriba phi si da leptuna mahaki isor alabo ningjadu laikre somdra gestar hariba minaina lormani pasana mahana poraiba minai singasida yammi nungsi khangdana chanaba khara yenthokton lairi Liv su zik mangonda Miriam na pirakhiba location yengnaba khulai si yengduna Herald gi manakta changchalagli Herald na nangna pairiba khulai duna takliba location du chumbrane ha maigai du chumbrane madubu nang thajabra haiduna hangli Liv na hoi hojikti thajare mamangda aina thajarudabadagi kayara hanna changyengkrabani adubu khulai sina aibu hanjan maithiba piri Herald na adudi yam phaba wani ne nangna ngasi asumna lairi laisu thawa yarokane habsi aina di thajarudabani hairi Liv na nangsu aina khalludaba thajarudaba thaba ama tawribsidi nang hojik karbar wala oribsidi hairi hoju makhoi jahasi amuk makhata na chingba horasi haiduna thorang tawringai karino khangdaba khonjel ama tarakli sagon singju chatlu yadabi koileng lengduna khonglaga lairi Herald na sagon senarbi kisan hoida sagon singdu kaidawre haiduna hangli kisana su aisu yan tade khonjel si karino haiduna mayam sena loina hangnari Victomir ga lakmina kabi nupi mcha sena tariba khonjen sidi karigi khonjen no haiduna hangli Kuriana khonjel si brab ningkhaiba gi khonjel ni Liv na su leimai si paiduna yengmada thak nikli mayam si loina pakhatna dun laikre masidagi sensi England lomda mulakre hojik Rani Ima si mathayam sana leiri tanja sida Godwin chumahana kawbadagi ka sida changagle Rani Imana Godwin da aina hojikti khangle Godwin nanga Alphyun ga hapta amani sigi mamangdagi mari leinare haiba nangna sumangonda luhongani haiduna wasak thokraba male Godwin masida adomna wakhan nungaitabagum tawribuduna karigino haiduna hangli Rani Imana aina wakhan nungaitribisiki maramdi nangna nangi punchi khongloi oinabagidamak atopa nupi amata khandabi Alphyun oina khalamni bisini Godwin adomna ikhoda chingnaba khara laiba male madumadi thadokpi hoi aina nungsijariba Alphyun Maharani gi sebari amani ai khangjai adubu mahangna adongi maramda wari amata sakhiba laite aikhoini mari si mayam khanganda bida losanno thambagi maramdi ningthau kanut ki thokjan amadi mahakya ayaba mangai jabani Rani Imana madugi wafam du ngaiko aina nangonda hangadaba wahang khara lairi nang Alphyun gi maramda kari di khangle haidon hangli Godwin na aina Alphyun gi maramda loina khangi makhoi machi manau nupi ngakta ahumni machi ani du mayum loina pankre makhoi gi lanthum amadi lamchu makhoi gi aranba amadagi ningthau kanuna Northumbria gi jamindar Norida loina sinakre Rani Imana nangna khangibsi adu khatara Godwin momo nokjaduna adomna ingonda hangadaba waloribasi mahak poina thamoi sengna nungsibara nungsidabra haibadu adu khakta ngai hore madugi paukhumdi aina mahakpu thamoi sengna nungsi Rani Imana Godwin aina hojik nangonda aibu hatke haina tawramlibani paadu nangna nungsijariba Alphyun gi mayamane haraklabadi nang aingonda kari paukhum pigani harakli Godwin adongi wakhandu aranba mada chakidore Alphyun gi mayamba mata laite harakli Rani Imana hoi pukminabadi natte adubu sagai gi mayamane Alphyun masamangna aingonda haraklabani Godwin adomna hoji haibiri sinadi adombu hanaba thorangni basida Alphyun chu yawi sinatra Rani Imana aidi madumakti haikidena aina hoji khallibadi khudimakki makoksi nangni haina khallibani harakli Godwin adomna akawba ma leiraba male adongi thawai aina kankibani aina adombu hatokba pamamnagadi numituda adongi thawai du kari kangadoribeno hadun hangli Rani Imana aichu karigino habdu khangdi adubu wahangsigi paukhumdu
ngasi phawba isada hangduna ta leiribani Godwin adurabadi phare aibu interrogation room da pusanduna asengmadu khangnaba wahang pang chathabiyu hairagli Rani Imana kadu da pusangadoribisi nang nate Godwin atopa miyoi amani hairagli masidagi Godwin mamita pirang chenduna adomna chanbiduna madugi thabaktu madi tawbiganu hairi Rani Imana Godwin aigi mafamsida nangna leiramagadi nangdi kaidawgani nangonda khudong thiba khara leire khanglabadi nangsu aina ngasi tawgodori thaba asi soida torokani khangi Godwin adomna khoibu thajabi ai thamoi sengna haijari asigumba wafamsida Alphinebu pusanbiganu mahakpu yahanbiganu mahak mara lejadabini ai khangi aina mahakpu thamoi sengna nungsijai adomna thajabidraga aingona matam kharadang pinabi aseng masingsi puthoknabaidama ai hotnajarake hairi Rani Imana Godwin nangonda matam adu leirambani adubu hojikti matam du loikre Godwin su Rani Imagi phirepsida upai leitana mamita pirang chenduna leiri masiragi sinsi heral hoi leaf hogi khongcha chida mu lakre leaf nojik turen sigi leimada phamjaliba aisa si khara thugaiduna kayamu yam thari bano habdu yengli heral na athawsi yengduna aisa hojik yam thana leiri akhoi makhatana khongcha asi chathaba yakini hairi masida pesini kangu mo oiriba mamitangba Kuriana nakhoigi lamdam Norway du da sumna toramadi hai adubu jaga asida di chana roi hairagli heral na nangi wafamdugi athana karino haiduna hangli Kuriana Ice na semno leiriba dam adu kaikhrabani hairi Batuna karino ice ki dam hairibsina haiduna hangagli Kuriana ice na phamjanduna semba turen sigi ising imaibu thingba phaglang ama lei hojiki madugi phaglang adu kaikhrabani ngasai khoi mayamna takhiba khonjel du wal du kaikhibagi khonjel ni ising du mafamsi yorokpa phawba aikoina mafamsida leirabadi aikoida chenabagi tanja phawba amata phangloi heralna adudi hoji aikoida matam kayam leiri hapta ama natraga nongma leiribra haiduna hangli Kuriana aikoina hojik chatliba torel marel asi khara adumak sangmani ising du hojimakti yorakhiroi hoi ising du torel marel sida lakpadi la amagani leafna adurabadi hojik aikoi kaidawgani haiduna hangli Kuriana aikoina hojik tawbada khwaidagi yaifagadaba haibabu hi si thangkaliba sketch asi lokthokduna ising du lakpa ngaiba sini hairagli heralna hoji aikhoida ngaidu leibagi matamdu leitre tamthiraba pesenik singchu mafamsida yoksalakpa yai aduna khongchat asi makhatana adumak chathakisi hairi masirei sinsi Fredisna leriba Jonesboro hariba jaga adu lakre hojik Fredisna umangsida leramliba laigi murti singsi yengjadu leiringai hanana umangsida herikna sinduna tongana thamlaba miyoi khara laison isai saktuna changsalakli Urinder su Fredisone tawribsi yengdo leiri Fredisna Urinder si koksanbadadi changamdebida city romda chatkre hojik mama Gudritna Urinder si umanglomdagi lakpa sida phaduna nang Fredis thengarakpara numit khudingi mahangna umangda chatlibdu karigino haiduna hangli Urinderna mahakaisu lamna chathokdeda mafamsigi umangsingsida sum koithokpani hairi mama Gudritna mafamduda leiriba miyamduga Fredisca thengnakrabra haiduna hangli Urinderna hoi thengnakhre makhoiga masak khangnakhre makhoina su Fredisbu asengba laipumakni khankhre hairi Gudritna makhoina Fredisca unaba yaba natte maramsi nangna su khangliba natra haiduna ngangakli Urinderna aina su mafamduda tawhoribadu loina ure Fredisi mabukchen sengdaba mi natte ima aina khanbadadi Fredisna tawriba thorang asi achumbra haina khalli mafamduda aikoina inthokton thambiriba miyamdasu city sida lakpham thoi hairi mama Gudritna Urindergi ahongmasi ubada nang mafamdudagi kanagumbi maga nungsinaruraba haiduna hangli Urinderna hoi nungsinarure haina khallasi masida kari kairage haiduna hangli mama Gudritna madugi phangadaba phone du nang khanglaba natra Urinderna hoi khangi adubu hojikti ma awanba porakpagi matamdu oirabani hairagli mama Gudritchu nungsa thina lehore masidagi sinsi England lomdana Godwin si Alphinena leiriba kaasita changjalakli Alphinena peri peri tawduna Ranina adomda wafamdu loina haidora aba haiduna hangli Godwinna wafamse aina khanglabsu khangdrabasu khenaba amata leite nang lande haiba aina khangi Alphinechu Godwinna sarakadra khanduna leiramlaga mahakbu hena nungsibirakpa asida chensanduna konjari Alphine aina hoji khalluribasi wafamsingsi nangna khanglabadi nangna aibu thadokpiramlagani khalluribani Godwinna ainangbu thadu ayu Alphine ainangbu sungta thadu oi nangdi aigi hana loina bi oi krabani aina hana na kanutasu ibani gi wafamsi chithi thadro khangan krabani adubu aikhogi ningthau kanutki paukhum madu yorokti phawbadi nang thona leitaba yadabani na thona hanba yadabani hoji aina haigaduriba wafamsi munna ta Rani Imana nangonda wahang pahang khara tawroklagani hairi Alphine maduda ai akiba mata leite hana Rani da aina asengbasing loina haikrabani hairi Godwin nang Rani Imagi magun phajana khangdraba male mangonda nang amadi nangi asengba wafamduda thajabigidaba leite hojik mahangna maruoina chingnaribasi aini haragli Alphine kari nangonda di karigi nangdi aigi iyambadu masakchu khangdana nakoini hana khangnabasu leisu leitana Godwin
Hoine aina su khangine. Adubu Rani Imanadi akhoni ge wafamsi thajagadaba laite. Mahana hojik chingnaribasi aina nangbu mari leina sanduna mahakbu hanaba silibane sini. Alphyun masida akhoni na kiningai amata laite. Ai mangonda asengba singje loina haigani hairi. Godwin madu yaroi. Aina haigedoripsi munna taw. Nangna Rani da haigadabani. Khudimaki plan tawribasi aina ne haiduna. Wafamsi nang haidaba yadabani hairi. Alphyun adubu wafamdudi asengba su natuna aina madu hairurabadi nanga aigasu lapna khargani. Ibani kainaba haibdu oiragani hairi. Tanjasida ningthau kanuna thamamba hojikna Rani Imagi manakta lairiba Egner koba biking si ka sit sangsalakle makhoi hojik laklibasi Alphyun lu phaba laklibani. Godwin Egner hoida mahaksi aiga loina duna laklage hairi. Egner yaroi yathangsi Rani Imagi yathangni hoje khoina pukradabani hairi. Godwin su upai leitre. Alphyun Godwin da adom aigidamak pakhat piganu aina khangba makhaidi mangonda sengbadu loina haigani nang pakhat kanu hairamlaga Alphyun si Egner hoika chatminakhre. Godwin su upai leitana ka sida mathanta leptun lehori masidagi Alphyun si wahang pahang tawpham ka sida pusannabagi damak mahaki maruk gitana phirol ama hongtokpiri. Masida Alphyun nongma Godwin mangonda pirakhiba khudobasi paiduna nungsini yengjari. Gitana khudobtudi yam phajai nangonda khudobsi Godwin na pirakpara haiduna hangli. Alphyun na sumang nomduna mahakna masibu ibani gi nungsimari sigi khudam oihonabagi damak pirakpani tungda su yaifanabagi damak. Gitana nangdi yamna naraiba phaba nupini asengba nungsiba adu nangdi phangjare hairi. Alphyun nangsu nongmadi soidana phangani gita. Gitana aidi kanutna Rajkumar natrabadi luhongba yaroi hai aduna masigumba nungsinaba si phangadaba mande. Alphyun gita isornadi nangi thamoi sengjaba amadi apamba adu loina khanglibani nongma soidana mateng pangakani aduga karigumba aina phattanungda thokrabadi khudopsi Godwinda pibi kho haiduna gitada sinaragli aduga wafam semasu tambiyu aigi nungsibadi asengmani haibiyu hairamlaga Alphyun si wahang pahang tawpham ka sida puduna chatkre. Gita su mamita pirang chendro lehori masirigi sinchi hongkhiduna Russia gi Herald hoina chatliba Constantinople taba torel maril asida lagri hojima khomayamsi makoina chingduna poriba hi si wet laitana pagidamak kumthaduna makhongna loina chatnari. Masida Herald na Korea da Turen Marilasi sumsum piksala e hairi. Koreana masigi maramdi akoi ipa adu yaugadorabani wafam chitabada nang momo noklibadu mit ujadrabasu aina khangi. Herald na haraubagi nokpa yadrabo haisibo ipa adudi yaugadaba kayang watliba jano haiduna hangli. Koreana pat adu hek yaubaga aisu nangna harauna hojik noklibagum nokadoribani hojimakti nokhiroi hairi. Somnara Kishanga Gesterna porakiba minai no piamaga sagona si chingminaduna nungai buari kaya ama sari. Nupisina Constantinople hariba sahar adu kamai tawba kamdawba sahar no haiduna hangli. Kishana mafamdu yam chawba city ni Novgorodtagi yam ka hena chawi yam phajaba city ni aidi hantaka anirak subani aina khanbada nangdi hantang ahanba oramgani aduna mafamdu yobada nang soidana haraugani hairi. Makhoi singsi lamba lamba wari saduna nungaina aduma khongchat asi makha tari. Masiragi sinchi Kadagal lomda mung lakre hojik kanut ki machonupa Spain si Olaf na sinduna lanmi kharaga training tawhanduna leiri. Training sida lanmi singsina ningthau Spain si yam phubire. Masida Olaf na mu khamduna ningthau Spain da akoi biking sing khulaidi singjang asina yan hanbani masiga magunju amuk yengu haiduna lanmi singju Olaf na phudagre. Ningthau Spain su Olaf ki hai singbasi ubada singjang asi maha amuk paiduna makha tana training tawnabagi damak changkre. Tanja sida Olaf ki achan mamanai half zone na nipa ma pudun changakli. Olaf ta mahakna nangina na pa Herald gi paw ma pudun lagli. Olaf na paw podi ibani pa sida makna hojik leirib sikaidana Jones pok hariba mafamdu dara haiduna hangli. Nipa sina natte mahak Russia da lehore aina tha sigi mamangda Novgorod city duda mahak pu uki mahak loinana Greenland macha leaf erection haiba nipa da su yawi. Olaf na makhoi gi manakta nup Fredis haiba nupi dudi lehobra haiduna hangli. Nipa sina madumati aina khangdre makhoi gi manakta nupi imte lehode hairi. Masidagi Olaf na manai singda jahasing tayari tawro haiduna yathang bikre. Algi phuna muk changchalaktuna nang mafam si thadokuna amuk chatkadorba haiduna hangli. Olaf na hoi chattaba yadabani tasengna aigi inaupa Herald na Novgorodta leiramagadi aigi kaka Novgorod ki ningthau Yaroslav ki manakta leiramagani mahakna mafamduda tawrangadoribasi aingonda landaba laknabagidamak lanmi kaya ama sagalamgadoribani aduna makhoi mafamsida laktringai aina hana chachanduna thingudaba yadabani makhoi hana laksanbana halabadi mafamsi khudong thiningai oigani. Algi phuna hantaki nangi khongchatsi numit kayani di changadoribano haiduna hangli. Olaf na masida nangonda awat pama lehogodoribara haiduna hangjalagli. Algi phuna
ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯉꯣꯟꯗ ꯑꯦꯗꯤꯛ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯒꯣꯗꯋꯤꯟꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕꯤ ꯑꯜꯐꯤꯌꯨꯟꯁꯤ ꯔꯥꯅꯤ ꯏꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯐꯝ ꯀꯥ ꯑꯁꯤꯗ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯑꯜꯐꯤꯌꯨꯟꯁꯨ ꯉꯁꯥꯏꯒꯤ ꯀꯤꯗꯦ ꯍꯥꯏꯔꯝꯂꯕꯁꯨ ꯖꯒꯥꯁꯤꯗ ꯐꯥꯖꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯥꯎ ꯈꯣꯡꯕꯁꯤ ꯇꯥꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯁꯨꯝ ꯐꯥꯎꯖꯜꯂꯛꯂꯤ꯫ ꯀꯥꯁꯤꯗꯅ ꯔꯥꯅꯤ ꯏꯃꯥ ꯍꯣꯏ ꯑꯦꯒꯅꯔ ꯍꯣꯏꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯀꯥꯁꯤꯗ ꯇꯥꯔꯤꯕ ꯏ ꯑꯃꯗꯤ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯎꯕꯗ ꯑꯜꯐꯤꯌꯨꯟꯁꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯂꯥꯟꯃꯤ ꯑꯅꯤꯁꯤꯅꯁꯨ ꯐꯥꯗꯨꯅ ꯄꯨꯁꯜꯂꯛꯂꯤ꯫ ꯑꯜꯐꯤꯌꯨꯟꯅ ꯀꯞꯅ ꯔꯥꯅꯤ ꯏꯃꯥꯗ "ꯑꯩꯅꯗꯤ ꯑꯗꯣꯝꯗ ꯍꯥꯏꯒꯗꯕ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ, ꯑꯩꯒꯤ ꯏꯌꯥꯝꯕꯗꯨ ꯂꯟꯗꯟꯗ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯀꯞꯆꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯅ "ꯅꯪꯅ ꯋꯥꯔꯤꯕꯗꯨ ꯑꯩꯅꯁꯨ ꯈꯪꯉꯤ, ꯇꯞꯊꯧ, ꯄꯥꯈꯠꯀꯅꯨ" ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ꯫ ꯑꯜꯐꯤꯌꯨꯟꯅ "ꯑꯩꯅ ꯑꯗꯣꯝꯗ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ, ꯑꯩꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯈꯪꯗꯦ" ꯍꯥꯏꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯅ "ꯅꯪ ꯒꯣꯗꯋꯤꯟꯒꯤ ꯃꯔꯝꯗꯗꯤ ꯐꯖꯅ ꯈꯪꯉꯝꯒꯅꯤ ꯈꯜꯂꯤ, ꯃꯔꯝꯗꯤ ꯅꯈꯣꯏꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯅꯤꯅ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯌꯨ ꯑꯜꯐꯤꯌꯨꯟ, ꯒꯣꯗꯋꯤꯟꯅ ꯅꯪꯉꯣꯟꯗ ꯕꯦꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯋꯥꯔꯤꯗꯤ ꯂꯤ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯜꯐꯤꯌꯨꯟꯅ ꯀꯞꯅ "ꯃꯗꯨꯒꯤ ꯃꯤꯡꯗꯨ ꯑꯩꯅ ꯍꯥꯟꯅ ꯇꯥꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯅꯤ ꯏꯃꯥꯅ ꯑꯦꯒꯅꯔꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯜꯐꯤꯌꯨꯟꯒꯤ ꯃꯈꯨꯠꯁꯤ ꯆꯞꯊꯠꯅꯕꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯊꯥꯖꯜꯂꯛꯂꯤ꯫ ꯑꯜꯐꯤꯌꯨꯟꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯁꯤ ꯈꯨꯠꯂꯥꯏꯁꯤꯅ ꯆꯞꯄꯛꯄ ꯍꯧꯔꯛꯄ ꯑꯁꯤꯗ "ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ, ꯑꯩ ꯕꯤꯔ ꯍꯥꯏꯔꯤꯕ ꯃꯤꯡꯗꯨ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ" ꯍꯥꯏꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯅ "ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯪꯉꯤꯕꯁꯤꯅꯤ, ꯕꯦꯔ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯑꯜꯐꯤꯌꯨꯟꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯇꯨꯅ "ꯑꯩ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯗꯦ" ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯒꯅꯔꯅ ꯑꯜꯐꯤꯌꯨꯟꯒꯤ ꯈꯨꯠꯁꯥꯁꯤ ꯆꯞꯊꯠꯄ ꯍꯧꯔꯛꯈ꯭ರೆ꯫ ꯑꯜꯐꯤꯌꯨꯟꯁꯨ ꯆꯩꯅꯥ ꯑꯁꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯦꯔꯜ ꯍꯣꯏꯅ ꯆꯠꯂꯤꯕ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯒꯤ ꯈꯣꯡꯆꯠꯁꯤꯗ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯤꯅꯥꯏ ꯂꯂꯣꯟꯕ ꯒꯤꯁꯇꯔꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯚꯤꯛꯇꯣꯃꯤꯔꯗ "ꯑꯩꯅ ꯄꯣꯔꯛꯏꯕ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡꯁꯤ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯒꯤ ꯅꯤꯡꯊꯧꯗꯨꯅ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤ ꯈꯜꯂꯤ, ꯃꯔꯝꯗꯤ ꯃꯤꯅꯥꯏꯁꯤꯡꯁꯤ ꯃꯁꯛ ꯂꯣꯏꯅ ꯐꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯤ ꯌꯧꯍꯟꯕꯤꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ" ꯍꯥꯏꯔꯤ꯫ ꯚꯤꯛꯇꯣꯃꯤꯔꯁꯨ ꯒꯤꯁꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯏꯇꯥ ꯇꯥꯗꯕꯤꯗ ꯍꯦꯟꯀꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯒꯤꯁꯇꯔꯅ "ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡꯁꯤ ꯄꯥꯡꯉꯕꯗꯤ ꯀꯥꯟꯅꯕ ꯈꯔ ꯐꯪꯒꯅꯤꯗ, ꯐꯪꯉꯛꯄ ꯄꯩꯁꯥꯗꯨ ꯅꯪꯉꯣꯟꯗ ꯈꯔ ꯈꯥꯏꯒꯦ" ꯍꯥꯏꯔꯤ꯫ ꯚꯤꯛꯇꯣꯃꯤꯔꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ "ꯅꯪꯒꯨꯝꯕ ꯃꯤꯁꯤꯗꯤ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯨꯡ ꯅꯣꯔꯣꯛꯇ ꯂꯩꯔꯒꯗꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯒꯤꯁꯇꯔꯅꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯈ꯭ꯔꯦ꯫ ꯚꯤꯛꯇꯣꯃꯤꯔꯅ ꯑꯃꯨꯛ ꯆꯦꯟꯁꯜꯂꯛꯇꯨꯅ "ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯜꯂꯤꯕꯅꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯋꯥꯈꯟꯗꯨꯅꯤ, ꯑꯩꯈꯣꯏꯗꯒꯤ ꯅꯪ ꯂꯥꯞꯅ ꯂꯩꯌꯨ" ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯃꯝꯂꯦ꯫ ꯒꯤꯁꯇꯔꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ "ꯅꯪꯁꯨ ꯅꯪꯒꯤ ꯃꯤꯅꯥꯏꯗꯨ ꯋꯥꯔꯛꯄ ꯇꯝꯃꯨ, ꯑꯩꯒꯤꯗꯤ ꯇꯨꯃꯤꯟ ꯆꯠꯂꯤꯕꯁꯤ ꯎꯗ꯭ꯔꯥ? ꯅꯪꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯋꯥꯔꯛꯄ ꯇꯥꯕꯅꯤ" ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯃꯈꯣꯡꯅ ꯆꯠꯂꯕꯁꯨ ꯂꯤꯐꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯦꯔꯤꯌꯝꯗꯤ ꯃꯁꯥꯗ ꯑꯅꯥꯕ ꯑꯃ ꯂꯩꯕꯗꯒꯤ ꯂꯤꯐꯀ ꯂꯣꯏꯅꯅ ꯍꯤꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯂꯤꯐꯅ ꯃꯦꯔꯤꯌꯝꯅ ꯄꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯄꯥꯕ ꯀꯟꯅ ꯇꯝꯂꯤ꯫ ꯂꯤꯐꯅ ꯂꯠ ꯇꯧꯗꯨꯅ ꯄꯥꯎꯇꯥꯛ ꯑꯣꯏꯕ ꯋꯥꯍꯩ ꯄꯔꯦꯡ ꯐꯖꯕ ꯑꯃ ꯄꯥꯗꯨꯅ "ꯁꯤꯒꯤ ꯋꯥꯍꯩꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤꯅꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯉꯦ" ꯍꯥꯏꯔꯤ꯫ ꯃꯦꯔꯤꯌꯝꯅ "ꯃꯗꯨꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯔꯤꯕꯗꯨ, ꯃꯁꯤꯗꯒꯤꯗꯤ ꯑꯅꯧ ꯑꯅꯧꯕ ꯋꯥꯈꯜ, ꯑꯅꯧ ꯑꯅꯧꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯈꯪꯕ ꯍꯧꯔꯛꯂꯒꯗꯕꯅꯤ" ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏꯕ ꯍꯤꯁꯤ ꯑꯥꯏꯁ ꯈꯔ ꯀꯥꯏꯔꯛꯄꯗꯒꯤ ꯄꯨꯊꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯍꯦꯔꯜꯅ ꯂꯤꯐꯇ "ꯅꯈꯣꯏꯁꯨ ꯀꯨꯝꯊꯔꯣ, ꯍꯤꯁꯤꯒꯤ ꯋꯦꯠꯁꯤ ꯈꯔ ꯍꯟꯊꯍꯟꯗꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯒ ꯀꯦꯁꯥꯟ, ꯅꯪꯒ ꯕꯥꯇꯨꯒꯅ ꯎ ꯈꯔ ꯊꯤꯔꯨꯔꯣ, ꯑꯗꯨꯒ ꯗꯣꯟ, ꯅꯪꯒ ꯕꯤꯛꯇꯣꯛꯀꯅ ꯁꯒꯣꯜ ꯑꯗꯨ ꯁꯦꯟꯅꯔꯛꯑꯣ." ꯃꯁꯤꯗ ꯄꯥꯈꯠꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯦꯔꯜꯒ ꯂꯤꯐꯀꯅ ꯍꯤꯁꯤꯗꯒꯤ ꯄꯣꯠ ꯈꯔ ꯂꯧꯊꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯤꯁꯥꯟꯒ ꯕꯥꯇꯨꯒꯅꯁꯨ ꯎ ꯈꯔ ꯌꯥꯜꯂꯒ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯕꯥꯇꯨꯅ ꯍꯧꯖꯤꯛ ꯎꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯁꯤꯡꯖꯪꯁꯤ ꯊꯝꯃꯝꯕꯁꯤꯗ ꯒꯤꯁꯇꯔꯅ ꯄꯣꯔꯛꯈꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯡꯖꯪꯁꯤ ꯄꯥꯏꯒꯦ ꯍꯥꯏꯅ ꯇꯧꯔꯨꯔꯦ꯫ ꯃꯁꯤꯗ ꯒꯤꯁꯇꯔꯅ ꯃꯈꯨꯠꯇ ꯐꯨꯔꯛꯇꯨꯅ "ꯑꯩꯅ ꯈꯪꯉꯤ ꯁꯤꯡꯖꯪ ꯑꯁꯤꯅ ꯅꯪ ꯀꯔꯤ ꯇꯧꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯗꯨ, ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ" ꯍꯥꯏꯗꯨꯅ ꯁꯤꯡꯖꯪ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯈꯔ ꯑꯃꯅ ꯄꯨꯊꯔꯤꯕ ꯍꯤꯁꯤ ꯊꯥꯡꯒꯠꯇꯨꯅ ꯈꯔ ꯑꯃꯅ ꯆꯤꯡꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯦꯔꯜꯅ "ꯑꯃꯨꯛꯀꯁꯨ ꯇ꯭ꯔꯥꯏ ꯇꯧꯁꯤ" ꯍꯥꯏꯔꯤ꯫ ꯕꯥꯇꯨꯅ "ꯍꯦꯔꯜ, ꯁꯒꯣꯜꯁꯤꯡꯁꯤꯁꯨ ꯋꯥꯔꯦ, ꯄꯣꯊꯥꯍꯟꯗꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ "ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯅꯨꯃꯤꯠ ꯇꯥꯁꯟꯈ꯭ꯔꯕꯗꯤ ꯃꯐꯝꯁꯤ ꯑꯥꯏꯁ ꯑꯃꯨꯛ ꯐꯝꯖꯤꯟꯈ꯭ꯔꯒꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯤ ꯑꯥꯏꯁꯅ ꯐꯥꯖꯟꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ, ꯑꯃꯨꯛꯀꯁꯨ ꯍꯣꯠꯅꯈꯤꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯤꯁꯤ ꯑꯃꯨꯛ ꯊꯥꯡꯀꯠꯂꯤ꯫ ꯍꯟꯗꯛꯇꯤ ꯉꯝꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯀꯥꯟꯗ ꯍꯦꯔꯜ ꯍꯣꯏꯅ ꯊꯥꯡꯀꯠꯂꯤꯕ ꯎꯁꯤ ꯇꯦꯛꯊꯣꯛꯈ꯭ರೆ꯫ ꯃꯁꯤꯗꯒꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯕꯥꯇꯨ ꯍꯣꯏꯗ ꯎ ꯈꯔ ꯑꯃꯨꯛ ꯊꯤꯔꯨꯆꯣ ꯍꯥꯏꯔꯛꯂꯤ꯫ ꯂꯤꯐꯅ "ꯌꯥꯔꯦ ꯇꯣꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ, ꯁꯒꯣꯜꯁꯤꯡꯁꯤꯁꯨ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯎ" ꯍꯥꯏꯗꯨꯅ ꯂꯤꯐꯀꯤ ꯌꯥꯊꯪꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯣꯊꯥꯅꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯏꯃꯥꯅ ꯑꯜꯐꯤꯌꯨꯟꯗ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯍꯪ ꯑꯗꯨꯃꯛ ꯆꯠꯊꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯅ "ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤꯕꯁꯤꯅꯤ, ꯅꯪꯅ ꯒꯣꯗꯋꯤꯟꯁꯤ ꯀꯔꯤꯒꯤ ꯀꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯜꯐꯤꯌꯨꯟꯅ "ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯀꯟꯕ ꯅꯠꯇꯦ, ꯑꯁꯦꯡꯕꯁꯤ ꯍꯥꯏꯖꯕꯅꯤ." ꯔꯥꯅꯤ ꯏꯃꯥꯅ "ꯒꯣꯗꯋꯤꯟꯅ ꯅꯪꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯅꯤ, ꯅꯪꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯅꯤ" ꯍꯥꯏꯔꯤ꯫ ꯑꯜꯐꯤꯌꯨꯟꯅ "ꯃꯗꯨꯒꯤ ꯑꯗꯣꯝꯒꯤ ꯋꯥꯈꯟꯗꯨꯗꯤ ꯑꯔꯥꯟꯕ ꯋꯥꯈꯟꯅꯤ." ꯔꯥꯅꯤ ꯏꯃꯥꯅ "ꯃꯍꯥꯛꯇꯤ ꯃꯐꯝꯁꯤꯗ
ꯁꯦꯛꯁꯣꯟꯗꯒꯤ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯒ ꯂꯥꯛꯂꯤꯕꯅꯤ ꯃꯤꯑꯣꯏ ꯀꯌꯥꯗ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯑꯜꯐꯤꯌꯨꯟꯅ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯥꯖꯩ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗꯁꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯜꯐꯤꯌꯨꯟꯅ ꯃꯍꯥꯛꯅ ꯑꯗꯣꯝꯗ ꯌꯦꯡꯊꯤꯕꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯈꯤꯕ ꯂꯩꯇꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯅ ꯇꯥꯗ꯭ꯔꯤ ꯍꯥꯏꯔꯤ ꯔꯥꯅꯤ ꯏꯃꯥꯅ ꯅꯪ ꯌꯥꯝ ꯃꯨꯟꯅ ꯅꯤꯡꯁꯤꯡꯕ ꯇꯝꯃꯨ ꯒꯣꯗꯋꯤꯟꯅ ꯅꯪꯉꯣꯟꯗ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯌꯥꯝ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯦꯜꯐꯤꯌꯨꯟꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯑꯦꯒꯅꯔꯅꯁꯨ ꯅꯨꯡꯙꯪ ꯑꯃꯃꯨꯛ ꯄꯨꯁꯟꯗꯨꯅ ꯃꯈꯣꯡꯁꯤ ꯊꯨꯗꯦꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯦꯜꯐꯤꯌꯨꯟꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯔꯥꯅꯤ ꯏꯃꯥꯗ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯑꯦꯒꯅꯔꯅꯁꯨ ꯅꯨꯡꯙꯪꯁꯤꯅ ꯑꯦꯜꯐꯤꯌꯨꯟꯒꯤ ꯃꯈꯣꯡꯁꯤ ꯊꯨꯗꯦꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯦꯔꯜ ꯍꯣꯏꯒꯤ ꯈꯣꯡꯆꯠꯇꯨꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯔꯜꯁꯤ ꯃꯍꯥꯛꯅ ꯄꯣꯔꯛꯏꯕ ꯖꯍꯥꯖꯁꯤ ꯄꯨꯊꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯂꯤꯞꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯦ ꯍꯦꯔꯜꯅ ꯑꯩꯗꯤ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜ ꯌꯧꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯁꯤꯗ ꯇꯝꯗ꯭ꯔꯕ ꯈꯪꯗꯦ ꯀꯣꯔꯤꯌꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯏꯂꯝꯕꯅ ꯐꯔꯝꯒꯗꯕ ꯖꯥꯠꯅꯤ ꯍꯥꯏꯔꯤ ꯂꯤꯞꯅ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜ ꯍꯥꯏꯔꯤꯕ ꯁꯤꯇꯤꯗꯨꯗ ꯌꯧꯕ ꯄꯥꯝꯂꯤꯕꯁꯤ ꯅꯪ ꯈꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯔꯥ ꯌꯦꯡꯉꯨ ꯑꯥꯗ ꯇꯧꯔꯤꯕꯁꯤ ꯃꯌꯥꯝꯁꯤꯁꯨ ꯅꯪꯒꯨꯝꯅ ꯁꯤꯇꯤꯗꯨꯗ ꯂꯣꯏꯅ ꯌꯧꯕ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯒ ꯍꯣꯠꯅꯕꯁꯨ ꯂꯦꯞꯀꯅꯨ ꯂꯤꯞꯅ ꯍꯧꯖꯤꯛ ꯍꯦꯔꯜꯅ ꯈꯪꯗꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯉꯥꯡꯉꯛꯂꯤ ꯃꯁꯤꯗ ꯍꯦꯔꯜꯅ ꯃꯗꯨꯅ ꯀꯔꯝꯕ ꯂꯣꯟꯅꯣ ꯒ꯭ꯔꯤꯛ ꯂꯣꯟꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯤꯞꯅ ꯅꯠꯇꯦ ꯃꯁꯤ ꯂꯦꯇꯟ ꯂꯣꯟꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯃꯇꯦꯛꯇꯨꯒꯤ ꯑꯥꯊ꯭ꯔꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯋꯥꯐꯝꯁꯤ ꯍꯟꯇꯛ ꯈꯛꯇ ꯈꯪꯕꯅꯤ ꯋꯥꯐꯝꯁꯤ ꯍꯦꯔꯜ ꯅꯪꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯦꯔꯜꯁꯨ ꯊꯧꯅꯥ ꯍꯜꯂꯨꯔꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯑꯃꯨꯛ ꯃꯌꯣꯟ ꯆꯣꯡꯉꯛꯇꯨꯅ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯎ ꯈꯔ ꯊꯤꯔꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯂꯤꯞꯁꯨ ꯍꯦꯔꯜꯒꯤ ꯃꯇꯧꯁꯤꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯀꯜ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯏꯁꯕꯦꯟꯅ ꯃꯅꯥꯏ ꯈꯔꯒ ꯑꯣꯂꯥꯐꯄꯨ ꯉꯥꯏꯕ ꯑꯣꯏꯅ ꯃꯄꯥꯟꯗ ꯁꯇ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯅꯨꯡꯁꯤꯗꯅ ꯑꯣꯂꯥꯐꯀ ꯑꯥꯜꯒꯤꯐꯨꯒꯁꯤ ꯑꯦꯟꯇꯤꯃꯦꯠ ꯇꯧꯕ ꯂꯣꯏꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯤ ꯑꯥꯜꯒꯤꯐꯨꯅ ꯅꯪꯅ ꯍꯟꯗꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯅꯀꯣꯛꯇ ꯊꯣꯡꯀꯠꯄꯒꯨꯝꯕꯅꯤ ꯍꯥꯏꯔꯤ ꯑꯣꯂꯥꯐꯅ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯪꯀ ꯑꯃ ꯍꯣꯠꯂꯤꯕꯅꯤ ꯃꯁꯤꯒꯤ ꯑꯪꯀ ꯑꯁꯤ ꯐꯣꯟ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯥꯜꯒꯤꯐꯨꯅ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤ ꯅꯪ ꯆꯠꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯍꯣꯏ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯏꯁꯕꯦꯟꯅ ꯑꯣꯂꯥꯐꯇ ꯅꯪꯅ ꯏꯃꯥꯒꯤ ꯀꯥꯗꯨꯗ ꯀꯩꯗꯧꯔꯨꯔꯤꯕꯅꯣ ꯀꯩꯗꯧꯕ ꯆꯪꯂꯨꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕꯅꯤ ꯆꯠꯂꯝꯗꯥꯏꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯕꯅꯤ ꯍꯥꯏꯔꯤ ꯏꯁꯕꯦꯟꯅ ꯑꯩꯒꯤ ꯕꯕꯥ ꯀꯅꯨꯠꯅ ꯂꯥꯟ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥꯒ ꯁꯥꯟꯅꯕ ꯋꯥꯔꯤ ꯐꯥꯎꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯃꯇꯝ ꯂꯧꯗꯦ ꯑꯣꯂꯥꯐꯅ ꯃꯗꯨꯒꯤ ꯃꯔꯝꯗꯁꯨ ꯅꯪꯅ ꯈꯪꯗꯕꯅꯅꯤ ꯅꯪꯒꯤ ꯕꯕꯥꯗꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯪꯒꯤ ꯏꯃꯥꯗ ꯆꯠꯂꯝꯗꯥꯏꯒꯤ ꯋꯥꯔꯤ ꯁꯥꯕ ꯑꯁꯤ ꯍꯩꯕ ꯍꯦꯟꯕꯅꯅꯤ ꯑꯩꯅ ꯍꯩꯕ ꯋꯥꯠꯄꯒꯤꯅꯤ ꯅꯣꯏꯗꯤ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕꯔꯥ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯔꯁꯤꯌꯥ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯦꯔꯜ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯔꯜꯒꯤ ꯑꯥꯏꯗꯤꯌꯥꯗꯒꯤ ꯎ ꯃꯌꯥꯝ ꯑꯃ ꯊꯥꯖꯟꯗꯨꯅ ꯄꯨꯊꯗꯨꯅ ꯂꯩꯔꯤꯕ ꯍꯤꯁꯤ ꯊꯥꯡꯀꯠꯅꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯍꯟꯗꯛꯇꯤ ꯃꯌꯥꯝꯁꯤ ꯏꯟꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯈ꯭ꯔꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯕꯤꯛꯇꯣꯃꯤꯔ ꯐꯥꯎꯕ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯍꯤ ꯊꯥꯡꯀꯠꯄ ꯑꯁꯤ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯎꯆꯤꯟꯅ ꯆꯤꯟꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯕꯗꯒꯤ ꯍꯤꯁꯤ ꯆꯤꯡꯈꯠꯄ ꯉꯝꯂꯦ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯑꯃꯗ ꯀꯣꯟꯅꯗꯨꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯍꯤꯁꯤꯗꯒꯤ ꯂꯧꯊꯔꯨꯕ ꯄꯣꯠꯆꯩꯁꯤꯡꯁꯤ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯏꯁꯤꯡ ꯈꯔ ꯐꯥꯎꯒꯠꯂꯛꯄ ꯑꯁꯤ ꯀꯤꯁꯥꯟꯅ ꯎꯔꯦ ꯕꯥꯇꯨꯅꯁꯨ ꯏꯉꯛ ꯉꯛꯅ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯇꯨꯔꯦꯟ ꯃꯔꯤꯜ ꯑꯁꯤꯗ ꯌꯦꯡꯂꯨꯕꯗ ꯎꯟ ꯃꯄꯥꯛ ꯃꯄꯥꯛ ꯌꯥꯎꯕ ꯏꯁꯤꯡ ꯏꯃꯥꯏ ꯑꯃ ꯂꯥꯛꯄꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯍꯦꯔꯜꯅ ꯃꯌꯥꯝꯁꯤꯗ ꯁꯒꯣꯜꯗꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯂꯤꯐꯅꯁꯨ ꯆꯥꯎꯔꯕ ꯏꯁꯀꯦꯁ ꯑꯁꯤꯒ ꯍꯤꯁꯤꯒ ꯄꯨꯟꯁꯟꯗꯨꯅ ꯂꯩꯔꯤꯕ ꯊꯧꯔꯤꯁꯤ ꯀꯛꯊꯠꯅꯕ ꯌꯥꯊꯪ ꯄꯤꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏ ꯕꯤꯛꯇꯣꯃꯤꯔꯅ ꯍꯤ ꯊꯥꯡꯀꯠꯂꯝꯗꯥꯏꯗ ꯂꯧꯊꯣꯛꯈꯤꯕ ꯐꯨꯔꯤꯠ ꯑꯁꯤ ꯂꯧꯔꯨꯒꯦ ꯇꯧꯕꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯅ ꯑꯩ ꯑꯣꯏꯅ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯤꯃꯆꯥꯁꯤꯅ ꯐꯨꯔꯤꯠꯁꯦ ꯈꯨꯟꯗꯨꯅ ꯍꯤꯁꯤ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯎꯟꯒꯤ ꯂꯩꯃꯥꯏ ꯑꯁꯤ ꯀꯥꯏꯔꯛꯇꯨꯅ ꯏꯁꯤꯡꯁꯤꯗ ꯄꯨꯊꯈ꯭ꯔꯦ ꯕꯤꯛꯇꯣꯃꯤꯔꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯤꯃꯆꯥꯁꯤ ꯀꯟꯅꯕ ꯍꯣꯠꯅꯔꯤ ꯍꯦꯔꯜꯁꯨ ꯃꯌꯥꯝꯁꯤ ꯍꯤꯁꯤꯗ ꯇꯣꯡꯈꯠꯅꯕ ꯁꯤꯜꯂꯤꯉꯩ ꯕꯤꯛꯇꯣꯃꯤꯔꯅ ꯁꯣꯝꯗ ꯅꯨꯄꯤꯃꯆꯥꯁꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯇꯦꯡꯒꯤꯗꯃꯛ ꯂꯥꯎꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯍꯦꯔꯜꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯃꯆꯥꯁꯤꯕꯨꯗꯤ ꯃꯨꯠꯅꯝꯗꯅ ꯆꯤꯡꯈꯠꯈ꯭रे ꯍꯦꯔꯜꯅ ꯅꯨꯄꯤꯃꯆꯥꯁꯤ ꯄꯝꯗꯨꯅ ꯆꯦꯜꯂꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯛꯇꯣꯃꯤꯔꯁꯤ ꯑꯃꯨꯛ ꯄꯨꯊꯈ꯭रे ꯃꯅꯤꯡꯂꯣꯝꯗꯁꯨ ꯎꯟ ꯃꯄꯥꯛ ꯃꯄꯥꯛ ꯌꯥꯎꯔꯕ ꯏꯁꯤꯡ ꯏꯃꯥꯏ ꯑꯁꯤ ꯂꯥꯛꯂꯤ ꯍꯦꯔꯜꯁꯨ ꯍꯧꯖꯤꯛ ꯅꯨꯄꯤꯃꯆꯥꯁꯤ ꯄꯝꯂꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯕꯤꯛꯇꯣꯃꯤꯔꯗ ꯌꯦꯡꯉꯝꯃꯒ ꯍꯤꯁꯤ ꯇꯝꯅ ꯆꯦꯟꯈ꯭रे ꯑꯗꯨꯕꯨ ꯕꯤꯛꯇꯣꯃꯤꯔꯗꯤ ꯂꯥꯛꯂꯤꯕ ꯏꯁꯤꯡ ꯏꯃꯥꯏꯁꯤꯅ ꯊꯨꯝꯖꯟꯕ ꯍꯧꯈ꯭रे ꯁꯤꯟ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯍꯤꯁꯤꯗꯅ ꯉꯁꯥꯏꯗꯒꯤ ꯕꯤꯛꯇꯣꯃꯤꯔꯒꯤ ಮಿನಾಯ್ ನುಪಿನಿ ಹಾಯ್ನ ಮನಾಕ್ತ ಲೈರಿಬ ನುಪಿಮಚಾಸಿ ಮಪಾಬು ಕೌದುನ ಕನ್ನ ಕಪಕ್ಲಿ ಮಯಾಮ್ಸು ಮಹಾಕಿ ಮೋಂಗ್ಸಿದ ಅಂಗಕ್ಪ ಮ ಫಾꯎನರೆ ꯂꯤꯞꯁꯨ ꯍꯤꯁꯤ ꯃꯃꯥꯏ ꯆꯨꯝꯗꯨꯅ ꯏꯁꯤꯡꯁꯤꯗ ꯇꯥꯎꯊꯕ ꯍꯧꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯕꯤꯛꯇꯣꯃꯤꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯤ ꯅꯨꯄꯤꯃꯆꯥꯁꯤ
ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯁꯛ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯔꯝꯁꯨ ꯃꯈꯥ ꯊꯥꯕ एपिसोडꯁꯤꯡꯗ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯁꯨ ꯎꯟ ꯃꯄꯥꯛꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯁꯤꯗ ꯁꯨꯝ ꯇꯥꯎꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯏꯃꯥꯅ ꯑꯜꯐꯤꯌꯨꯟꯕꯨ ꯂꯥꯛꯅꯕꯁꯤ ꯂꯦꯞꯇ꯭ꯔꯤ꯫ ꯑꯜꯐꯤꯌꯨꯟꯗꯤ ꯍꯧꯖꯤꯛ ꯆꯩꯅꯥ ꯈꯥꯡꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯁꯥꯁꯤ ꯂꯦꯛꯊꯗꯨꯅ ꯋꯥꯍꯩ ꯐꯥꯎꯕ ꯐꯖꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯦꯒꯅꯔꯅꯁꯨ ꯏꯁꯤꯡ ꯈꯔ ꯏꯟꯕꯤꯔꯤ꯫ ꯔꯥꯅꯤ ꯏꯃꯥꯅ ꯒꯣꯗꯋꯤꯟꯒ ꯅꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯅ ꯁꯥꯈꯤꯕ ꯋꯥꯔꯤꯗꯨ ꯂꯤꯌꯨ꯫ ꯅꯈꯣꯏꯅꯤ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯃꯨꯡꯗ ꯇꯞꯅ ꯋꯥꯔꯤ ꯁꯣꯏꯗꯅ ꯁꯥꯔꯝꯒꯅꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯅꯪ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯉꯣꯟꯗ ꯂꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯜꯐꯤꯌꯨꯟꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯏꯕꯥꯅꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯒꯗꯕ ꯋꯥꯔꯤ ꯈꯔ ꯁꯥꯈꯤꯕꯅꯤ꯫ ꯔꯥꯅꯤ ꯏꯃꯥꯅ ꯅꯈꯣꯏꯅꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯒꯗꯕ ꯋꯥꯔꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯜꯐꯤꯌꯨꯟꯅ ꯏꯆꯥꯁꯤꯡꯅꯤ, ꯏꯆꯥ ꯃꯌꯥꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯏꯆꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯒꯤ ꯋꯥꯔꯤꯁꯨ ꯁꯥꯏ ꯍꯥꯏꯔꯝꯂꯒ ꯑꯜꯐꯤꯌꯨꯟꯁꯤ ꯇꯞꯅ ꯁꯣꯟꯊꯈꯤꯗꯨꯅ ꯃꯁꯥꯁꯤ ꯂꯦꯛꯊꯈ꯭ꯔꯦ꯫ ꯔꯥꯅꯤ ꯏꯃꯥꯁꯨ ꯅꯤꯡꯊꯧ ꯄꯜꯂꯝꯕ ꯑꯁꯤꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤ ꯅꯤꯡꯊꯧ ꯍꯥꯏꯕ? ꯑꯦꯒꯅꯔ ꯃꯍꯥꯛꯁꯤ ꯌꯥꯟ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯍꯜꯂꯛꯎ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯦꯒꯅꯔꯅꯁꯨ ꯆꯪꯁꯟꯗꯨꯅ ꯌꯦꯡꯕꯗ ꯑꯜꯐꯤꯌꯨꯟꯗꯤ ꯃꯤꯍꯨꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯔꯥꯅꯤ ꯏꯃꯥꯁꯨ ꯋꯥꯐꯝꯁꯤ ꯌꯥꯟ ꯇꯥꯗꯕꯤꯗ ꯂꯩꯍꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯪꯗꯕꯤ ꯒꯣꯗꯋꯤꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯁꯤ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯦꯔꯜꯗ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤ ꯇꯥꯎꯊꯔꯤꯕ ꯇꯣꯔꯦꯟ ꯃꯔꯤꯜ ꯑꯁꯤ ꯂꯣꯏꯈꯤꯗꯨꯅ ꯏꯄꯥꯛ ꯑꯃꯗ ꯊꯨꯡꯂꯦ꯫ ꯍꯤꯁꯤꯗꯅ ꯚꯤꯛꯇꯣꯃꯤꯔꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯄꯥ ꯁꯤꯍꯧꯕꯒꯤꯗꯃꯛ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯂꯤꯐꯅꯁꯨ ꯃꯦꯔꯤꯌꯝꯗ ꯃꯍꯥꯛꯁꯤ ꯚꯤꯛꯇꯣꯃꯤꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅꯗꯤ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯥꯔꯤꯌꯝꯅ ꯍꯣꯏ ꯑꯩꯅꯗꯤ ꯈꯪꯏ꯫ ꯚꯤꯛꯇꯣꯃꯤꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯉꯣꯟꯗ ꯃꯆꯥꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯖꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝ ꯋꯥꯖꯈꯤ꯫ ꯁꯣꯝꯗꯁꯨ ꯍꯦꯔꯜꯅ ꯚꯤꯛꯇꯣꯃꯤꯔꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯀꯞꯂꯤꯕꯁꯤ ꯊꯦꯝꯕꯤꯔꯤ꯫ ꯅꯪꯒꯤ ꯅꯃꯤꯡꯁꯤ ꯑꯦꯂꯤꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯅꯪꯒꯤ ꯕꯕꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯕꯕꯥꯗ ꯋꯥꯁꯛꯈꯤꯕ ꯑꯃ ꯂꯩ꯫ ꯃꯍꯥꯛꯀꯤ ꯂꯟꯊꯨꯝ ꯑꯗꯨꯗꯤ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜ ꯁꯣꯏꯗꯅ ꯌꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤꯗꯃꯛ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯩ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯂꯤꯅꯥꯅꯁꯨ ꯍꯦꯔꯜꯒꯤ ꯊꯃꯣꯏ ꯁꯦꯡꯖꯕ ꯑꯁꯤꯗ ꯂꯩꯁꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯏꯃꯥꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯁꯤꯡꯍꯥꯁꯟꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯒꯣꯗꯋꯤꯟꯁꯨ ꯆꯪꯁꯜꯂꯛꯂꯤ꯫ ꯔꯥꯅꯤ ꯏꯃꯥꯅ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒꯣꯗꯋꯤꯟꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯑꯗꯣꯝꯅ ꯄꯥꯝꯈꯤꯕ ꯄꯥꯎꯈꯨꯝꯗꯨꯗꯤ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯔꯥꯅꯤ ꯏꯃꯥꯅ ꯐꯪꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯃꯍꯥꯛꯄꯨ ꯊꯥꯖꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯒꯣꯗꯋꯤꯟꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯀꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤ ꯍꯥꯏꯕ? ꯑꯗꯣꯝꯗꯤ ꯃꯤ ꯍꯥꯠꯄꯤꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯨꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯅꯗꯤ ꯑꯗꯣꯝꯗ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯆꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯃꯜ ꯑꯁꯤ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯅꯪꯅ ꯍꯥꯠꯇꯣꯛꯄꯤꯔꯤ꯫ ꯏꯁꯣꯔꯁꯤꯡꯅꯗꯤ ꯅꯪꯕꯨ ꯉꯥꯛꯄꯤꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯅꯤ ꯏꯃꯥꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯒꯣꯗꯋꯤꯟꯁꯤ ꯑꯆꯤꯛꯄ ꯖꯒꯥ ꯑꯃꯗ ꯃꯊꯟꯇ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯜꯐꯤꯌꯨꯟꯒꯤ ꯃꯃꯥꯟꯅꯕꯤ ꯒꯤꯇꯥꯁꯤ ꯆꯪꯉꯛꯂꯤ꯫ ꯒꯤꯇꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯒꯣꯗꯋꯤꯟ, ꯑꯩ ꯃꯐꯝꯁꯤꯗ ꯅꯪꯒꯤ ꯑꯆꯤꯛꯄ ꯑꯁꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯒꯣꯗꯋꯤꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯒꯤꯇꯥ, ꯑꯗꯣꯝꯅ ꯆꯥꯟꯕꯤꯔꯕꯗꯤ ꯃꯐꯝꯁꯤꯗꯒꯤ ꯑꯗꯣꯝ ꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯩꯕꯨ ꯏꯊꯟꯇ ꯂꯩꯍꯜꯂꯨ ꯍꯥꯏꯔꯤ꯫ ꯒꯤꯇꯥꯅꯗꯤ ꯑꯁꯨꯝ ꯆꯪꯁꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯈꯨꯗꯣꯞꯁꯤꯕꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯅꯕ ꯄꯤꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯤ꯫ ꯒꯣꯗꯋꯤꯟꯁꯨ ꯈꯨꯗꯣꯞꯁꯤꯗ ꯌꯦꯡꯖꯗꯨꯅ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯤ꯫ ꯒꯣꯗꯋꯤꯟꯅ ꯃꯍꯥꯛꯇꯨ ꯑꯗꯣꯝꯒꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯑꯣꯏꯔꯝꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯒꯤꯇꯥꯅ ꯃꯥꯅꯤ, ꯑꯜꯐꯤꯌꯨꯟ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞꯅꯤ꯫ ꯑꯩꯅꯁꯨ ꯈꯪꯈꯤ ꯃꯍꯥꯛ ꯑꯗꯣꯝꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯣꯝꯒꯤ ꯋꯥꯔꯤꯇ ꯁꯥꯖꯔꯝꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯅꯪꯒꯤ ꯑꯁꯥꯗ ꯍꯤꯡꯖꯔꯝꯕꯅꯤ꯫ ꯒꯤꯇꯥꯁꯨ ꯅꯨꯡꯁꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯂꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯀꯞꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯒꯣꯗꯋꯤꯟꯁꯨ ꯈꯨꯗꯣꯞꯁꯤ ꯌꯦꯡꯖꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯐ꯭ꯔꯦꯗꯤꯁꯅ ꯂꯩꯔꯤꯕ ꯖꯣꯟꯁꯕ꯭ꯔꯣꯛ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯍꯦꯔꯤꯛꯀ ꯂꯣꯏꯅꯗꯨꯅ ꯆꯠꯈꯤꯕ ꯖꯍꯥꯖ ꯑꯃꯅꯤ ꯑꯃꯗꯤ ꯍꯜꯂꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯐꯝꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯆꯤꯡꯅꯕ ꯐꯥꯎꯔꯦ꯫ ꯃꯁꯤꯗ ꯒꯨꯗ꯭ꯔꯤꯠꯅ ꯖꯍꯥꯖ ꯑꯇꯩꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯤꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯗ ꯁꯃꯨꯗ꯭ꯔꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯅꯪꯈꯤ꯫ ꯃꯗꯨꯗꯒꯤ ꯖꯍꯥꯖ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏ ꯏꯁꯤꯡꯗ ꯂꯨꯞꯄꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯂꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕ, ꯃꯆꯥ ꯍꯜꯂꯛꯇꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯋꯥ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯈꯣꯏ ꯕꯂꯤ ꯑꯃ ꯀꯛꯅꯕ ꯇꯧꯁꯤ꯫ ꯏꯁꯣꯔꯗ ꯕꯂꯤ ꯑꯃ ꯀꯛꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯊꯧꯅꯤꯖꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯀꯤ ꯋꯥꯐꯝꯁꯤ ꯃꯐꯝꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤꯕꯤ ꯒꯨꯗ꯭ꯔꯤꯠꯅꯁꯨ ꯌꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯐ꯭ꯔꯦꯗꯤꯁꯅ ꯁꯤꯇꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯎꯃꯪꯁꯤꯡꯗ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯒ ꯄꯨꯟꯁꯤꯟꯗꯨꯅ ꯎꯃꯪꯒꯤ ꯂꯥꯏꯐꯝꯁꯤꯗ ꯍꯥꯃꯦꯡ ꯑꯃ ꯂꯦꯟꯊꯠꯇꯨꯅ ꯕꯂꯤ ꯀꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯧꯔꯝ ꯑꯁꯤ ꯍꯦꯛ ꯄꯥꯡꯊꯣꯛꯄꯗꯒꯤꯗꯤ ꯁꯤꯇꯤꯔꯣꯝꯗꯁꯨ ꯃꯐꯝꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯍꯦꯔꯤꯛ ꯍꯣꯏꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯨꯡꯂꯔꯦ꯫ ꯍꯦꯔꯤꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯨꯗ꯭ꯔꯤꯠꯇ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗꯤ ꯂꯩꯇꯦ, ꯃꯈꯣꯏꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ?
ꯍꯤꯊꯥꯡꯐꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯣꯛꯅꯕꯒꯤꯗꯃꯛ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯨꯗ꯭ꯔꯤꯠꯅ ꯃꯈꯣꯏ ꯂꯣꯏꯅ ꯎꯃꯪꯒꯤ ꯂꯥꯏꯐꯝꯗꯨꯗ ꯆꯠꯈ꯭ꯔꯦ, ꯐ꯭ꯔꯦꯗꯤꯁꯀ ꯂꯣꯏꯅꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯤꯛꯁꯨ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯎꯃꯪꯗ ꯆꯠꯈ꯭ꯔꯤꯕ ꯀꯩꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯨꯗ꯭ꯔꯤꯠꯅ ꯑꯗꯣꯝ ꯁꯥꯎꯕꯤꯒꯅꯨ, ꯃꯐꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤ ꯅꯪꯒꯤꯗꯃꯛꯇ ꯋꯥꯖꯗꯨꯅ ꯐ꯭ꯔꯦꯗꯤꯁꯀ ꯂꯣꯏꯅꯅ ꯎꯃꯪꯗꯨꯗ ꯕꯂꯤ ꯀꯛꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯅꯪꯁꯨ ꯃꯐꯝꯁꯤ ꯌꯧꯔꯛꯄ ꯉꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯤꯛꯇꯤ ꯋꯥꯐꯝꯁꯤꯗ ꯁꯥꯎꯗꯨꯅ ꯒꯨꯗ꯭ꯔꯤꯠꯀꯤ ꯋꯥꯐꯝꯁꯤ ꯏꯇꯥ ꯇꯥꯗꯕꯤ ꯌꯨꯔꯤꯟꯗꯔ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯌꯨꯔꯤꯟꯗꯔꯗꯤ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯃꯐꯝꯁꯤꯗ ꯎꯃꯪꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯄꯣꯛꯇꯕ ꯃꯄꯥ ꯍꯦꯔꯤꯛꯁꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯟꯃꯤ ꯈꯔꯅ ꯌꯨꯔꯤꯟꯗꯔꯁꯤ ꯐꯥꯖꯟꯈ꯭ꯔꯦ꯫ ꯍꯦꯔꯤꯛꯅ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯕ ꯍꯥꯏꯗꯨꯅ ꯈꯗꯥꯡꯁꯤꯗ ꯀꯟꯅ ꯃꯦꯠꯁꯜꯂꯛꯂꯤ꯫ ꯌꯨꯔꯤꯟꯗꯔꯅ ꯋꯥꯐꯝꯗꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯤꯛꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯥꯖꯕ ꯊꯝꯗꯨꯅ ꯃꯐꯝꯁꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯒ ꯑꯩꯅ ꯆꯠꯊꯣꯛꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯃꯐꯝꯁꯤ ꯄꯨꯡꯊꯨ ꯊꯨꯒꯥꯏꯗꯨꯅ ꯊꯝꯃꯝꯂꯦ꯫ ꯌꯨꯔꯤꯟꯗꯔꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ, ꯃꯐꯝꯁꯤꯗꯗꯤ ꯍꯧꯖꯤꯛꯁꯨ ꯁꯥꯟꯇꯤꯗ ꯂꯩꯔꯤꯕꯁꯤꯗꯤ, ꯑꯗꯣꯝꯅ ꯄꯥꯝꯂꯤꯕꯗꯨ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯤꯛꯅ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯁꯤ ꯅꯠꯇꯦ, ꯎꯃꯪꯁꯤꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯊꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇꯅꯤ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯤꯡꯁꯤ ꯚꯥꯏꯀꯤꯡꯁ ꯑꯣꯏꯖꯔꯕꯁꯨ ꯑꯋꯥꯡꯂꯣꯝꯗꯒꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯔꯤꯟꯗꯔꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐ꯭ꯔꯦꯗꯤꯁꯅ ꯀꯝꯗꯧꯕ? ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝꯁꯤꯒꯤ ꯑꯆꯧꯕ ꯂꯥꯏꯄꯨ ꯑꯃꯁꯨ ꯑꯣꯏꯔꯤꯕꯁꯤꯗꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯤꯛꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯂꯥꯏꯄꯨ ꯑꯣꯏꯍꯟꯈꯤꯕꯗꯨꯗꯤ ꯑꯩꯅꯅꯤ, ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯦꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯃꯐꯝꯁꯤꯗ ꯍꯦꯔꯤꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯦꯟꯖꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯌꯨꯔꯤꯟꯗꯔꯅ ꯍꯧꯖꯤꯛ ꯅꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯤꯛꯅ ꯌꯨꯔꯤꯟꯗꯔꯗ ꯇꯦꯟ ꯆꯤꯡꯊꯣꯛꯄꯒꯤ ꯄꯣꯏꯁꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯔꯤꯛꯀꯤ ꯌꯥꯊꯪꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯖꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯀꯛꯊꯠꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯈ꯭ರೆ꯫ ꯌꯨꯔꯤꯟꯗꯔꯁꯨ ꯐꯥꯖꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯌꯥꯝꯁꯤ ꯆꯦꯟꯈꯤꯅꯕ ꯂꯝꯕꯤ ꯀꯟꯅ ꯇꯥꯛꯂꯤ, ꯑꯗꯨꯕꯨ ꯍꯥꯟꯅꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯐꯝꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯇꯨꯝꯅ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯅ ꯍꯦꯔꯤꯛꯇ ꯅꯪꯁꯨ ꯃꯤꯍꯥꯠꯄꯅꯤ, ꯅꯪꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯍꯥꯠꯄꯅꯤ, ꯃꯌꯥꯝꯁꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯍꯥꯠꯇꯣꯛꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯡꯉꯛꯂꯤ꯫ ꯍꯦꯔꯤꯛꯅ ꯃꯐꯝꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤ ꯑꯩꯒꯤ ꯊꯧꯖꯥꯟꯗꯒꯤ ꯍꯤꯡꯕꯅꯤ, ꯑꯩꯒꯤ ꯀꯨꯁꯤꯅꯤ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯌꯥꯝ ꯁꯥꯎꯅ ꯅꯪ ꯏꯁꯣꯔꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯗ ꯅꯔꯥꯟ ꯆꯥꯎꯅ ꯂꯩꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯍꯦꯔꯤꯛꯀꯔꯁꯨ ꯌꯥꯝ ꯁꯥꯎꯅ ꯅꯪꯅꯁꯨ ꯑꯩꯒꯤ ꯑꯁꯥꯎꯕ ꯑꯁꯤ ꯁꯥꯄꯣꯡꯍꯜꯂꯕꯅꯤ, ꯃꯅꯥꯏꯁꯤꯡꯗꯁꯨ ꯐ꯭ꯔꯦꯗꯤꯁꯄꯨ ꯁꯤꯇꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪꯗꯨꯗ ꯊꯣꯡ ꯂꯣꯟꯁꯟꯗꯨꯅ ꯊꯝꯂꯨꯔꯣ ꯍꯥꯏꯗꯨꯅ ꯄꯨꯍꯟꯈ꯭ꯔꯦ꯫ ꯅꯍꯥꯟꯈꯩ ꯑꯐꯕ ꯃꯤ ꯃꯥꯜꯂꯝꯕ ꯍꯦꯔꯤꯛ ꯉꯁꯤꯗꯤ ꯍꯤꯡꯆꯥꯕꯒꯨꯝꯕ ꯃꯤ ꯑꯣꯏꯔꯝꯂꯤ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫